morning and welcome to Mummy Breakfast. Mummy Breakfast ngasi shu ngarang dagi na ngasi phaw da thokhiba thodok wathok sing mayam da pawdam na nabagi dama amadi khanani na nabagi dama tamra du lojage ngasi gi Mummy Breakfast da koi studio da khanani na basi mapung phana bi dong collection da lebri basi akoi gi editor sir Damen trabok sai sir taga sir han bada koi gi ngasi gi Mummy Breakfast da di koi call gi khudong saba thamna ba kanna hoti hona jabani ado akoi yaragadi marakta dum call gi khudong saba si leibe yana nabso hot budi hona jarke live ta thadok jariba Mummy Breakfast da adong no gi wakalon share to bining ba leiragadi live ta call to birakuna share to munu gi khudong saba du soidana lobiyo karigumba khudong saba si leiragadi akoi soidana number akoi gi Loena amromda Imphal West ki saruk oiriba Kangkokpi district su tainariba adugumlaba National Sports University leiriba Koktruk ki area da su pamdaba thuk thui aduga hoi Yaripok Pesi ki area da su hoi pamdaba thuk sing thui adu hairiba thuk sing asi matang da Mummy TV na hoji phawu na phung pawi matung ni ngarang numidang si pung manga khairom ta ku matam da khoi Torbung Bangla da leiba khoi yum ohum masak khang daba singna koi masak khang daba means koi cookie khulai pai ba adu awagini haba thaja ba singsina koi mai tharam bagi thok thokhi mai tharam bagi thok thok matung da maikai ani makta nongmai kap na bagi thok thok bada mi ama pawl leikhi da koi asopan nang bagi thok phobak chau adigi koi torbung adigi koi moirang turen bal da leiriba adugi area da leiriba koi pawmina mami gi timi gi pawmina pekpa pawi matung ina di ngarang dang si pung ohum pung manga rom ta khum matam da koi masak khak da cookie khulai pai ba mi kunmuk la kan da koi torbung da koi yum ohum khak koi mai tharame hariba yum mai thabasda an bai yum mai thabagi thara batung da madagi mathang mathang waira kan da hariba torbung da leiba school ama phaw yongna punna yum ohum si mai sakhi mai sa pa matung da cookie ani round khak kap na ki adu hek no mai kap na re pau thek ta ba gi commando personnel sing changsil aganda koi khut han badagi di koi cookie khulai fai ba sing adu koi mafam du thadu sakhi adu sakhi bi thodok du le musum da fala ganda mayam na langna ringai tawing makta khudong sab loga amuan na repeat na ang la aganda atop yum amaga mu cookie khulai fai ba sing adu yum mai tharam gi bane mai thabi thodok thok matam da su amuk hana mu no mai kap na ki no mai kap na matum da koi lep na kap na re lep na kap na matung da gi koi numidang pung baro makhai rom tak pa da koi maikai ani makta kuthong na bi thok si lepkhra matung ngasi ayuk angan ba pung ani rom ta matam da amu hanna khoi cookie khulai pai ba singna nongai kapsila pagi thodok ta khoi maikai ani makta agam ka phangna khoi yam kan mangong da khoi nongai kapna ki hai ba nongai kapna ba da khoi laibak thibadi khoi tera khong sangbi khoi tera khong da leiba nupi ama sai kun ga ma thoi ka ngai ba mai mukai palabi khoi Hashima mapuroi ba Gafar ko ba nupi ama managan da nongoi muruna pan badagi shor kanda ngarang ayu angan basta Bishnupur district hospital da pukhalaga laikanari adu ma phibam rushna padi Imphal lom na pukhre haiba paw mo sutari hari ba thodok si matang da akhoi Mummy TV ada leiri ba pawmina pirak pa akhoi report ki matung ina di akhoi phobok chau ikhai gi areas da ahan boina khut thongnei aduga ani subada akhoi Torbung Bangla gi da su ung thongnei khoi shauna ba miyam duna shauri badi akhoi pian da leiri badi akhoi khut thongna bi hor pu matam da khulngai ba khunja sing aduna ahan boina cookie khulai pai ba sing aduga aw o thong tong ra kan da akhoi khut nongoi kapna re kapna matam da mafam adu leiba Manipur Police Commando gi personnel sing adagi adumba IRB gi personnel sing section aga maikai ani makta akan mong da khut thongnei khut thongna ba matam da mafam adu leiba CRPF amasung BSF ki kangmu su section aga matiang pangki hai aduwa khut thongna bi thong thoi hai ba kan da nakal amarom da mu hai ba to akhoi phobok so ikhai area da noi kapsula matung da mu akhoi moirang turel bal gi area se su mu akhoi amakai amadi cookie kangmu su noi kapsula ki bani hai adu kanda noi makai ni mai kapna gi maksida mu ayu angan basta akhoi Assam Rifles kangmu mafam da sangsilai mafam sangsilaga su cookie khulai pai ba singna akhoi kapai ba noi maru sing da
asam rifle mi ngai ke digi nongoi maru amata mo kap na khut han ba leite na khunja sina asaw phongdo e adu asaw bo na maram ngoi kan da khoi ngasi ayuk si khoi pung hum khai mari mu tak matam da khoi to pung bangla da asam rifle gi khoi sina ba khoi khasper gari ama ama so khoi khunja myam na mai thare hai mai thaba gi ama ta thoi ha ba paw mu su ji khoi khoi phang ba le adu hauji se adu gi maram da khoi yam ngai ta ba ho ma hai ta ga di mafam du nongoi kap na ri ba khoi Manipur Police Command wi personal sing ase khangou da pung ohum khai khai helku matam da mapthau thofam du ge khoi handora ga da hawik se moi kangbu se khoi phogok chau khoi police station da lai lai re se kai maram gi damak lai no da khunja sing na phudu matung adi Manipur lenga ki mai ke di na Manipur Police Department gi mai ke di makok thong official sing na instruction ama pirak pa gi hai ri ba khoi nongmai kap na du yawma commando personal sing du hanto ga da phagok chong PS ta khoi leibu oi bi ai aduna kai da mutu to no hai ba pen da ba me ama khunja me am di asaw ba pen da me am slai adu Assam rifle commando personal sing du hanto ga da Assam rifle sing mu pham du sanction laga leire hoju ji leiri hai adu leibu oi ta ju matat oina kuki khulai pai ba sing marak ti noi kapsal ei khunja sing tamna adu yum adagi sangoi sing ba moi maru sing pan ba dagi khoi miam senari adu hai di kuki la lo sing adu noi kapsal su mafam adu control tong na ba lakhi ba Assam rifle gi mai kai dagi di nongmi maru ama ba kaptri ha ba pau ma leiri hai ba pau si ta ba dagi khoi hujik mai kai kya dagi khoi phawok so ikhai adagi moirang toren bala sing mafam sing da khoi tong mai kai sing gi miam thomjelak ba hona khre ha ba pau mu su leiri adu makha ta ba pau gi damak ti khoi makha ta na su kai legi ha ba khoi khudak ta phangba lei da gi am miam thamjage aduga amarom da ngarang numidang pung tara ga ma thoirom ta matam da khoi Imphal West district ki manung chan ba aduga khoi Kangokpi district ka loina ri ba khoi Koktruk ki National Sports University lei ri ba jaga sida khoi pung tara ma thoirom ta matam sida nungdang gi kuki khulai pai ba sina nongoi kap thak pa bom kap thak pa dagi su maham adu ngak sele ba khunja sing aduga Manipur Police Command gi mai kai dagi MR gi mai kai dagi khoi halak da kan mong da kuthona ki chawrak na mai kai ani makta nongai matung pung tara gani thoiga minute tranga ta tuk ta bai bhawa kuthona khai khunja sin dagi phangba pawgi matung ina di khoi Koktruk ki area sida hauki ba tang tara gani thoi dagi kuki khulai pai ba singna tangkak nai na khoi tampaki lamda ngai kapsila ganda landa bai thog thoi ado ngarang ga thara gadi hai ba kuki khulai pai ba singna ngai kapsila pasi numit nipani chap chana sure numit nipani chap chana sure ba khangom pham sida khoi ahen ba security force kangbu thajen biakte khunja sing ngak pi bangam dena hauji Koktruk mai ki khunja myam su punchila ganda pen do phongdok pa amasung ori ba thog si matang da mi pham ama pangthuk no su ngasi sem sakre hai ba paw mu su khoi logic phangi atopa khoi pawgi atopa paw amadana khoi hogisi handak khoi yam viral orakhiba khoi nupi ani bu ot nei bagi thong khoi ba viral orakhi video ma khoi tang tara ga mapal da khoi santhura padagi khoi miam punam na condemn tongdari ngai serak sida khoi hairi ba viral satlei ba video adubu thadokpa da thongdok da siena ba mioi sing security force mai kai dagi phagat na ba akan mong da hujik changshili Union Home Minister Amit Shah gi akan ba instruction matungina Manipur lenga ki mai ki digi su Home Department na thongdok uda senari mioi sing phaba loina capital punishment for pigi ne Chief Minister NB na law thokro matunga hojik thongdok uda senari mioi sing phana ba hing nungdang nungdil khangdana security force na akoi tongan tongan phom sin da sangsilaga thi ba humgi thabak sathari adu hojik akoina phonga pawgi matungina di yari pok PC dagi akoi men accused ni haiba Hari Das ko mioi ama phakra matungda hojik phawda ngarang nungdang phawi manungda mioi taruk thongdok udu mai lena fare haiba akoina phangba ngame ngarang last oina phariba mioi si akoi nongbram akoi nganukol haina khangna ba Imphal East district ki mafam da leiba dagi ni adu ma ki mamingna pukhi hongbam Suranjoi sahi kun apokpa surmongol kawi hai hai ba mioi si police na phaga pangam khibani adu loina mahak phakhibi thodok siga ikal kanadana akoi yaripok PC da leiba akoi Hari Das ki area oriba jaga sida akoi ngarang si masing yamlaba akoi Manipur Police ki DIG timthingna lusingba akoi gari yakai chamom da lakpa security force na akoi mafam aduda akoi operation chathara kanda singna ba mioi sing phaga na ba thorang towi hari mafam aduda leiramba khunja sing praja miyam na di hari ba mioi sing adu phaba yaroi habigi mukna bagi sawa ma nungdang pung nipan makhai mapal phabu thoki adu wafam dui phangwa pawna hari ba security force kangmuna thogok udu senabani haiba mioi ahum hana khanga ganda identify tawro matungda mioi ahum gi maimung mathana singba puraga mafam adu lakhi haiba mioi sing adu phana ba phonla puloena akoi security force mai ki dagi haiba khuladu gi akoi leiba khunja sing haiba di sahi tara gi nipan dagi na sahi kuntra gi manga phawi manung da leiba nifu phawi mung da leiba mi mayam se pulap oina akoi phaki
ꯐꯒꯠꯂꯕ ꯃꯇꯨꯡꯗ ꯆꯥꯎꯔꯥꯛꯅ ꯃꯤ 30ꯗꯒꯤ 40ꯐꯥꯎ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯐꯒꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝꯁꯤꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯠꯇꯦ ꯃꯈꯣꯏꯁꯦ ꯃꯔꯥꯜ ꯂꯩꯇꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯃꯨꯛꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅ ꯄꯨꯅꯕ ꯍꯣꯠꯅꯔꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯂꯧꯈꯤ ꯍꯥꯏꯕ ꯄꯥꯎ ꯂꯩꯔꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯗꯤꯑꯥꯏꯖꯤ ꯊꯦꯝꯊꯤꯡ ꯃꯁꯥꯃꯛꯅꯁꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ 3 ꯑꯁꯤ ꯃꯁꯛ ꯇꯁꯦꯡꯅ ꯈꯪꯉꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 3 ꯑꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯅꯨꯡꯗ ꯈꯨꯠꯁꯤꯟꯅꯗꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯑꯥꯔꯃꯤꯁꯤꯡ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯄꯥꯛ ꯁꯟꯅ ꯀꯣꯚꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯀꯥꯟꯗ ꯉꯝꯅꯕ ꯐꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯝꯕ ꯂꯩꯈꯤ ꯍꯥꯏꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯏꯔꯤꯄꯣꯛ ꯄꯤꯁꯤꯒꯤ ꯃꯥꯏꯀꯩꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗꯁꯨ ꯌꯥꯏꯔꯤꯄꯣꯛ ꯄꯤꯁꯤꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕꯁꯨ ꯍꯧꯖꯤꯛ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯗꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯑꯩꯈꯣꯏ ꯍꯩꯔꯣꯛꯀꯤ ꯑꯦꯔꯤꯌꯥꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯊꯤꯕ ꯈꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯂꯩ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯐꯣꯡꯗꯣꯛꯏ ꯑꯗꯨꯕꯨ ꯍꯩꯔꯣꯛꯀꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯆꯦꯟꯅꯕꯅꯤ ꯍꯥꯏꯅ ꯐꯥꯅꯕ ꯂꯥꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ ꯑꯃꯁꯨ ꯌꯥꯎꯏ ꯍꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯃꯤꯑꯣꯏ 2 ꯑꯃꯅ ꯊꯧꯗꯣꯛ ꯑꯗꯨ ꯁꯨꯋꯥꯎ ꯌꯥꯎꯗꯕ ꯂꯥꯟꯖꯦꯟꯅꯔꯀꯥꯟꯗ ꯑꯇꯣꯞꯄ ꯔꯤꯂꯤꯐ ꯀꯦꯝꯞꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯨꯕ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟꯇ ꯀꯨꯏꯗꯅ ꯑꯩꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯕꯁꯨ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯆꯦꯟꯅꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯄꯤꯟ ꯑꯥꯎꯠ ꯇꯧꯔꯀꯥꯟꯗ ꯄꯤꯟ ꯄꯣꯏꯟ ꯇꯧꯔꯀꯥꯟꯗ ꯐꯥꯅꯕꯒꯤꯗꯃꯛ ꯊꯤꯕ ꯂꯥꯛꯄꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡꯅ ꯄꯦꯟꯗꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯅꯔꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯑꯃꯈꯛ ꯂꯧꯈꯠꯆꯔꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯗꯨꯅ ꯑꯣꯏꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯤꯖꯣꯔꯥꯝꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯃꯤꯖꯣꯔꯥꯝꯒꯤ ꯑꯣꯏꯅ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯆꯥꯎꯔꯥꯛꯅ ꯃꯩꯇꯩ 2,000ꯒꯤ ꯃꯊꯛꯂꯣꯝꯗ ꯂꯩꯕꯗꯨꯗ ꯃꯤꯑꯣꯏ 900ꯃꯨꯛꯇꯤ ꯉꯔꯥꯡꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯑꯃꯁꯨꯡ ꯅꯠꯇ꯭ꯔꯒ ꯑꯅꯛꯄ ꯒꯨꯋꯥꯍꯥꯇꯤꯒꯤ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏ ꯊꯣꯛꯅꯔꯛꯄ ꯍꯧꯔꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡ ꯑꯩꯈꯣꯏ ꯂꯧꯊꯣꯛꯅꯕ ꯊꯧꯗꯣꯛꯁꯤ ꯏꯪꯊꯔꯨꯕ ꯃꯇꯨꯡꯗ ꯊꯧꯗꯣꯛꯁꯤ ꯌꯥꯝ ꯏꯪꯊꯔꯨꯕ ꯃꯇꯨꯡꯗ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯌꯨꯝ ꯈꯔ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯩ ꯊꯥꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯩ ꯊꯥꯕꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯉꯩ ꯃꯈꯣꯏꯗ ꯗꯦꯠ 20 ꯑꯣꯏꯒꯅꯤꯀꯣ 20ꯗꯁꯨ ꯑꯃꯨꯛ ꯌꯨꯝ 9 ꯑꯃꯨꯛ ꯃꯩ ꯊꯥꯔꯦ 9 ꯃꯩ ꯊꯥꯔ ꯃꯇꯨꯡꯗ ꯉꯔꯥꯡꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏ ꯇꯣꯔꯕꯨꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯃꯈꯛ ꯃꯩ ꯊꯥꯔꯦ ꯀꯨꯀꯤ ꯈꯨꯔꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯨꯡꯗꯥꯡ ꯄꯨꯡ 5:30 to 6ꯒꯤ ꯑꯦꯔꯤꯌꯥꯗ ꯆꯪꯁꯤꯜꯂꯒ ꯌꯨꯝ ꯃꯩ ꯊꯥꯔꯦ ꯃꯩ ꯊꯥꯕꯗꯒꯤ ꯌꯨꯝꯗꯨꯒꯤ ꯃꯊꯪ ꯁꯟꯗꯣꯛꯑꯀꯥꯟꯗ ꯌꯨꯝ 3 ꯃꯩ ꯆꯥꯈ꯭ꯔꯦ ꯃꯩ ꯆꯥꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯃꯣꯗꯦꯜ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯤꯡꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯨꯔꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯀꯥꯟꯗ ꯃꯩ ꯊꯥꯕꯗꯤ ꯁ꯭ꯀꯨꯜ ꯑꯃꯁꯨ ꯌꯥꯎꯅ ꯃꯩ ꯆꯥꯈꯤꯅꯦꯕ ꯍꯧꯖꯤꯛ ꯐꯥꯎꯗ ꯌꯨꯝ 3 ꯁ꯭ꯀꯨꯜ ꯑꯃ ꯃꯩ ꯆꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯇꯨ ꯐꯪꯉꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯅꯩ ꯈꯣꯠꯅꯩ ꯍꯧꯖꯤꯛꯁꯨ ꯀꯥꯞꯅꯔꯤ ꯃꯇꯠ ꯑꯣꯏꯅ ꯍꯧꯖꯤꯛꯁꯨ ꯀꯥꯞꯅꯔꯤ ꯑꯗꯨ ꯂꯨꯔꯤꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯨ ꯂꯩꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ BSFꯁꯨ ꯂꯩꯕ CRPFꯁꯨ ꯂꯩꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯪꯉꯛꯑꯀꯥꯟꯗ ꯍꯟꯖꯟꯅ ꯌꯨꯝ ꯃꯩ ꯊꯥꯔꯤꯕꯅꯣ ꯁꯤꯅꯦꯕ ꯉꯔꯥꯡꯁꯦ ꯇꯥꯡꯀꯛ 2ꯔꯛ ꯊꯣꯛꯅ ꯃꯩ ꯊꯥꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯂꯥꯞꯁ ꯂꯩꯔꯦ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯉꯥꯛ ꯁꯦꯜꯂꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏ ꯆꯤꯡꯌꯥꯒ ꯇꯝꯅꯕ ꯖꯒꯥꯁꯤꯡ ꯑꯗꯒꯤ ꯂꯣꯟꯅꯕ ꯖꯒꯥꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯊꯥꯖꯤꯜꯂꯀꯥꯟꯗ ꯌꯥꯝ ꯐꯖꯅ ꯉꯥꯛ ꯁꯦꯜꯂꯤ ꯈꯣꯠꯂꯤꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯆꯨꯝꯃꯛꯏꯕ꯭ꯔꯥ ꯆꯨꯝꯃꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯪꯕ ꯍꯧꯔꯛꯑꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯣꯏꯁꯥꯎꯅꯕꯁꯤ ꯍꯧꯖꯤꯛ ꯇꯣꯔꯕꯨꯡꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯖꯨꯃꯥꯟ ꯇꯥꯕꯤ ꯇꯣꯔꯕꯨꯡꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯇꯨꯔꯦꯜꯕꯥꯟꯒꯤ ꯑꯦꯔꯤꯌꯥꯗ ꯍꯧꯖꯤꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯤꯌꯥꯝꯅ ꯎꯪꯈꯠꯅꯕ ꯂꯩꯔꯤ ꯎꯪꯈꯠꯅꯕ ꯑꯗꯨꯅꯅꯤ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯥꯝ ꯔꯥꯏꯐꯜ ꯃꯐꯝꯗꯨꯗ ꯌꯥꯝ ꯉꯛꯄ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯀꯥꯡꯕꯨꯁꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯑꯦ ꯍꯥꯏꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯇꯛꯊꯣꯛꯅꯕꯅꯦꯅ ꯂꯥꯛꯑꯀꯥꯟꯗ ꯆꯪꯉꯒꯁꯨ ꯑꯩꯈꯣꯏ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯒꯤꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯍꯜꯂꯒ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯁ꯭ꯇꯦꯠꯀꯤ ꯀꯃꯥꯟꯗꯣ ꯀꯥꯡꯕꯨꯁꯨ ꯍꯟꯗꯣꯛꯈꯤ ꯍꯥꯏꯕ ꯄꯣꯠꯁꯤꯗ ꯆꯃꯝꯅꯕ ꯑꯃ ꯄꯣꯛꯄꯅꯤ ꯑꯗꯨꯅ ꯑꯣꯏꯔꯛꯄ ꯃꯌꯥꯝ ꯈꯨꯠꯁꯥꯎꯅꯕꯗꯨꯅꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯃ ꯐꯥꯎꯕ ꯍꯧꯖꯤꯛ ꯃꯩ ꯊꯥꯔꯦ ꯍꯥꯏꯅ ꯂꯥꯛꯏꯁꯤ ꯃꯔꯛꯇꯨꯗ ꯉꯁꯥꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯉꯩ ꯃꯔꯛꯇꯨꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯨꯛ ꯂꯧꯊꯣꯛꯈꯤꯕꯒꯤ ꯋꯥꯐꯝꯁꯤ ꯃꯅꯨꯡꯗ ꯀꯔꯤ ꯑꯦꯖꯦꯟꯗꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯁꯔ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯃꯁꯤꯃꯛꯇꯤ ꯌꯥꯝꯅ ꯂꯥꯟꯕ꯭ꯔꯥꯅ ꯈꯜꯂꯤ ꯈꯨꯟꯖꯥꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯅ ꯂꯩꯔꯤꯕꯁꯦ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯔꯛꯇꯗꯤ ꯊꯥꯖꯗꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯒꯦꯞꯁꯦ ꯈꯔ ꯑꯗꯨꯝ ꯂꯩ ꯇꯁꯦꯡꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇꯨꯗ ꯂꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞꯁꯦ ꯀꯔꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯉꯩ ꯃꯔꯛꯇ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯂꯧꯊꯣꯛꯈꯤꯕꯒꯤ ꯍꯣꯏ ꯁꯨꯃꯤꯔꯥꯒꯦ ꯍꯧꯖꯤꯛꯀꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅ ꯂꯥꯟ ꯇꯥꯔꯛꯏ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯈꯨꯟꯖꯥꯁꯤꯡ ꯉꯥꯛꯅꯕ ꯃꯣꯏ ꯑꯗꯨꯝ ꯔꯤꯇꯥꯂꯦꯠ ꯇꯧꯔꯒ ꯑꯗꯨꯝ ꯍꯜꯂꯒ ꯀꯥꯞꯅꯔꯒ ꯂꯩꯕꯅꯦꯕ ꯑꯗꯨꯕꯨ ꯉꯁꯤ ꯈꯪꯍꯧꯗꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯥꯏꯀꯩ 2ꯗꯒꯤ ꯃꯔꯛꯁꯤꯗ ꯀꯣꯜ ꯑꯝꯇꯪ ꯄꯥꯏꯍꯟꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯀꯣꯜꯁꯦ ꯂꯥꯎꯗ ꯁ꯭ꯄꯤꯀꯔꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯄꯔꯂꯤ ꯊꯥꯗꯣꯛꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ
Hello. Hello. Hi view. Okay, Delhi dagi ming ông tang hana thambio. Oh, Delhi. Okay. Birla. Okay, thambio kari habining ba kari selection to bining ba lay. Okay. Okay. Somna library se Delhi ki karamba mapam moner ka. Okay. Mapam du di thodopa akogi maite amsung kuki gi marakta thodi ki thodo thopagi wafam leite ha du wafam ni thambi si ko. Okay. Atai kari kari thamining mo phum lebiri. Okay. Okay, howzik si oilei be film je religious classes sama gi mong da uba yarak bagi mong malai ba ka haibi thambining isi. Okay. 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 Yang waje atai kari kari happening balai di. Hoi hoi. Hoi hoi. Okay, yang waje dong gi suggestion koi sui dara mayam gi na kong ya hunjege atai kari kari thamining balai di ya birabra. Hoi hoi. Ang tangga han biyo hojigi do. Aha. Okay. Masama ka har je victim na hai bagi wafam.
Okay, okay. Okay. Yam noise sogi sessions go koi myam gi na kong yona ba soidana akoi thamjage mathang da su hairiba koi mami breakfast soidana so ya view call soidana to bi mathang da su yam noise call to bi ko to mathagat chari sir hauzik thamliba wafam se hana mitei masung kuki community ani gi marakta thomba class adu kogi hausi religious based no thor bugi momo ugi mong ne madu su kona laksi sir ngasai gi kogi prasa yoksala bugi mong se pena da prasa me ama hana di kogi state government su state kogi state security force amasung central paramilitary force na yari mo ke prasa gi kogi security chapa security enough security pi gan ne wasaki buga loina na prasa sing yaw drabani habitai na wai kapna ba ke tobada hausi si prasa yaw drabani do ngarang gi thobok sidadi pawak chau thai gi sida mayam yoksala bugi mong su mami tari mayam yoksala pasina wai pa yam se masi kadai ba ko ne ne bi yai masi Hoi da ke suri lai si state force ki mai state ki mai kai da gidi akoi periphery area sing da dagi akoi gi moina khandu mo pham se lenga ngai kudong thiba thok ngai oi bi yai na khandu mo pham sani gi mata khandu kan hai mo pham sing da state force na traga akoi central force sing akoi deploy tawre na akoi law tho ini lenga ki mai kai da gidi adu chume lenga ki mai kai da gidi state force dagi central paramilitary force sing akoi deploy tawi hedi chume adu prevent tawna praja singi da pamda thoing thok tana ba adagi mobi praja singi life adi praja singi lan thum ngak ba sena ba hona badi amada tawdre habi film la sini lai deploy ti tawba akoi security di deploy tawga central paramilitary forcing deploy tawga da moi ma thok tawong thong ma thok amda tawdra di adu deploy tawbi atha leite adu yam lui di hawjiki turbungi adagi akoi mamang lekai da adagi hogi moirang turembang gi phawak chogi noi kapna sida akoi state force hai tare commando yi kangbu si ngai kapna bada kuki singna landarak padi mokoina praja singbu live kan da nga thokna ba ngai kapna le mai ke ini da kapna ba sida ngasi ayu pung mari rom ta pu matam khara ta pu matam ngai kapna ri matam da state security force commando singje yam asau ma loyana mafam di tokna pham di moi handu kana phawak chok police station da lai gre ha bisne ado kari maram ki tamak mina akoi kuki sucha de ba kuki khulai pa ba la lobu sing na nongmai kapsala ba praja sing na nongmai ojala ba yum kai bu ta nongmai maru pala ba matam da akoi set force ni kai hangi bano sine wa hang la is ado mayam na khunja sing na haina ba akoi asum ba dumok ti khang ji phawgi di state ki commando sing hanto ki ba si manipur lenga ki mai kai digi natraga akoi manipur police department ki makok thongmo singi marak tagi hantok na instruction pirak padagi hantok oigani hai ba pham sine ba thamisi sab saung mak ti khangmudi ngamde adu lan pham dagi hantok ki ba bisidi hantok ki ba commando ki person sing azu asaw phong tu hai asaw phong tu han hai adu makhoi kari gumba mogi mathak thong mogi ya thang ma phang ga da hantok oiram gani sine adu hai de commando ki person sing hantok khre commando hantok ka ju pham da BSF le hori CRPF le hori adu gi mak da asam rifle ki ahen force mu jeli pham da sangjil leiba asam rifle ki post na kuki sing mai kapa ga su asam rifle ki force mai ke gi nongoi maru omo ki mai ke tamna kapti tang thok no hon na di sine madagi ne ba ko shauna ba ko ki parja miyam duna shaura ga da akoi gi torbung bangla da akoi asam rifle gi kasper gari so ma mai mayang mai thare hai adu hojik atopa pawgi hojik da pawgi source ma da so mu hai ba khu thok no bi ngarang dang ne no hojik khu thok no bi thok da yam jab da akoi kuki khulai pai ba gi mai ke da asi na so da yawguni ha paw mu sai adu hojik pawgi sab chaw khang di okay san marak sida hojik thamdiram bo phum dune han community ani gi marak ta unkana ba to mo religious based on thorok lo u ba delhi dina mo maitei hindu kogi hindu chatpa singna kogi maitei hindu da tongsil laga adu kerala dana christian chatpa kerala gi miyoi singna kogi da tongsil kogi mo ma hojik religious based on thorok kogi mo u si masi apaba khudam di na te na kan kari thambi ni sar masi mata hoi thui ba thobok se da seng na makti bar sarkar na bok da lumna longde
ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯊꯣꯛꯄ ꯑꯆꯝꯕ ꯂꯥꯟꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕꯗ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯤꯁꯥꯅꯁꯨ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯊꯝꯃꯝꯈ꯭ꯔꯦ ꯃꯃꯥꯡꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯀꯨꯏꯁꯜꯂꯛꯑꯦ ꯊꯥ 2 ꯍꯦꯟꯒꯠꯂꯛꯑꯕꯅꯤ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯍꯧꯖꯤꯛ ꯃꯥꯅ ꯍꯧꯖꯤꯛ ꯊꯝꯕꯤꯗꯨꯅꯦꯕ ꯗꯦꯜꯂꯤꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕꯗꯨꯗ ꯃꯥ ꯍꯥꯏꯁꯤ ꯍꯧꯖꯤꯛꯁꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯟ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯦꯅ ꯑꯁꯤ ꯍꯣꯏ ꯍꯧꯅ ꯁꯥꯅꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯑꯃꯒ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞꯇ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯅꯕ ꯁꯤꯗꯤ ꯍꯧꯅ ꯁꯥꯅꯦꯕꯀꯣ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯙꯔꯃꯒꯤ ꯂꯥꯟꯃꯛꯇꯤ ꯑꯣꯏꯍꯟꯅꯤꯡꯗꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯅꯠꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯁꯤꯗ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯖꯕ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯔꯤꯕ ꯃꯌꯥꯟꯃꯥꯔꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯑꯩꯈꯣꯏ ꯖꯣ ꯇ꯭ꯔꯥꯏꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤ ꯃꯊꯛꯇ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯀꯤ ꯂꯥꯟ ꯑꯃ ꯍꯧꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝ ꯑꯃꯈꯛ ꯂꯧꯅꯕ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯂꯥꯟꯅꯤ ꯑꯗꯩ ꯃꯁꯤꯗ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯟ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯟ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯔꯛꯀꯅꯦꯕ ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯇꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯅ ꯙꯔꯃꯒꯤ ꯂꯥꯟ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇ ꯍꯤꯟꯗꯨ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯂꯣꯝꯗ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯁꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯃꯌꯥꯝ ꯇꯥꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯙꯔꯃ ꯆꯠꯄ ꯃꯌꯥꯝ ꯑꯃ ꯇꯥꯃꯤꯟꯅꯔꯤꯕ ꯃꯐꯝꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯤꯗꯤ ꯍꯣꯏ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯆꯠꯄ ꯀꯥꯡꯕꯨꯅ ꯈ꯭ꯔꯤꯁꯇꯥꯟꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯡꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯑꯔꯣꯟꯕꯗ ꯑꯐꯣꯡꯕ ꯑꯗꯨꯝ ꯂꯩꯕꯗꯤ ꯑꯗꯨꯕꯨ ꯍꯤꯟꯗꯨꯁꯤꯅ ꯑꯃꯨꯛ ꯍꯤꯟꯗꯨ ꯉꯥꯛꯇꯒꯤ ꯄꯥꯡꯂꯛ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯍꯤꯟꯗꯨꯒ ꯂꯥꯟ ꯇꯥꯔꯛ ꯇꯥꯔꯗꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯨꯛ ꯌꯥꯎꯔꯛꯑꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯗꯕ ꯂꯥꯟ ꯑꯃ ꯑꯣꯏꯒꯅꯦꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯙꯔꯃꯒꯤ ꯂꯥꯟ ꯑꯣꯏꯅ ꯄꯨꯁꯤꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯒ ꯙꯔꯃꯒꯤ ꯂꯥꯟꯁꯨ ꯑꯣꯏꯐꯝꯁꯨ ꯊꯣꯛꯇꯦꯅ ꯊꯝꯃꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃ ꯑꯣꯏꯔꯛꯇ꯭ꯔꯤꯉꯩꯗ ꯃꯁꯤꯗ ꯇꯣꯡꯁꯤꯟꯒꯗꯧꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯆꯠꯄꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯍꯤꯟꯗꯨ ꯆꯠꯄꯕꯨ ꯑꯣꯏꯔꯣ ꯍꯧꯔꯛꯐꯝ ꯅꯤꯡꯊꯤꯅ ꯊꯤꯕ ꯑꯃꯁꯨꯡ ꯅꯤꯡꯊꯤꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯃꯗꯤ ꯑꯗꯨꯝ ꯃꯊꯧ ꯇꯥꯏꯌꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯍꯧꯔꯛꯈ꯭ꯔꯤꯕ ꯂꯥꯟꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯄꯨꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯇꯁꯦꯡꯅ ꯐꯖꯕ ꯅꯤꯡꯊꯤꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯀꯥꯟꯗ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯗꯨꯗꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯥ ꯔꯥꯀꯦꯁ ꯑꯩ ꯁꯤ ꯃꯇꯥꯡꯗ ꯀꯩꯅꯣꯝꯇꯪ ꯑꯩ ꯅꯤꯡꯁꯤꯡꯖꯕ ꯑꯃꯈꯛ ꯂꯩ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯒꯤ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯜ ꯊꯣꯛꯂꯛꯈꯤꯕ ꯖꯒꯥꯅꯦꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯤꯟ ꯇꯧꯔꯤꯕꯁꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯉꯔꯥꯡ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯥꯟꯗ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯗ ꯊꯣꯛꯄ ꯅꯠꯇꯦꯅ ꯑꯃ ꯁꯦꯡꯗꯣꯔꯛꯏ ꯍꯥꯏꯕꯗꯤ ꯃꯁꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯗ ꯊꯣꯛꯄ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯕꯨ ꯃꯥꯂꯦꯝꯗ ꯃꯁꯛ ꯊꯤꯅꯕ ꯍꯣꯠꯅꯔꯦ ꯃꯁꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯒ ꯊꯪꯅꯕ ꯂꯩꯕ ꯀꯨꯀꯤ ꯈꯨꯜ ꯑꯃꯗ ꯇꯧꯕꯅꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯈꯨꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯇꯥꯡ ꯃꯦ 2ꯒꯤ ꯊꯧꯗꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯂꯥꯛꯑꯀꯥꯟꯗ ꯍꯥꯏꯔꯤꯕ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯊꯪꯅꯕ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯈꯨꯟꯅꯤ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯗ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯃꯤ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯀꯤꯍꯟꯕ ꯑꯗꯩ ꯃꯔꯛ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯊꯣꯛꯄ ꯊꯧꯗꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯇꯧꯔꯒ ꯂꯩ ꯑꯗꯨꯒꯤ ꯅꯨꯡꯁꯤꯅꯗꯕꯗꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯅꯦꯆꯔꯗꯨ ꯄꯥꯝꯗꯕꯒꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯒꯤ ꯄ꯭ꯔꯖꯥ ꯈꯔꯁꯨ ꯂꯩ ꯑꯗꯨꯒ ꯗꯦꯠ 3ꯗ ꯁꯥꯏꯃꯜꯇꯦꯅꯁꯂꯤ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯏꯔꯥꯡ ꯊꯧꯔꯛꯑꯦ ꯌꯨꯝ ꯃꯩ ꯃꯌꯥꯝ ꯊꯥꯔꯛꯇꯅ ꯈꯣꯠꯇꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯊꯥꯔꯦ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯈꯔꯕꯨ ꯐꯥꯔꯒ ꯑꯩꯈꯣꯏꯒꯤ ꯔꯦꯞ ꯇꯧꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯕ ꯔꯨꯃꯔ ꯑꯃꯁꯨ ꯁꯟꯗꯣꯛꯄ ꯊꯦꯡꯅꯔꯛꯑꯦ ꯑꯗꯨꯒꯤ ꯔꯨꯃꯔꯗꯨꯒꯤ ꯈꯣꯏꯁꯥꯎꯅꯕ ꯃꯤꯌꯥꯝꯗꯨꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯕꯗ ꯈꯨꯜꯗꯨꯒꯤ ꯃꯤ ꯈꯛꯇ ꯅꯠꯇꯦ ꯃꯗꯨꯗ ꯂꯩꯔꯤꯕ ꯃꯤꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯃꯌꯥꯝꯗꯒꯤ ꯂꯥꯛꯄ ꯈꯣꯏꯁꯥꯎꯅꯕ ꯃꯌꯥꯝꯗ ꯈꯨꯜꯗꯨ ꯆꯪꯁꯤꯜꯂꯨꯕꯅꯤ ꯈꯨꯜꯗꯨ ꯇꯟꯈꯥꯏꯈꯤꯕꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯈꯨꯜꯗꯨꯗꯒꯤ ꯃꯤꯑꯣꯏ ꯃꯄꯥ ꯃꯆꯥ ꯃꯣꯏ 3-4 ꯑꯃꯁꯨ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯁꯦꯞ ꯇꯧꯔꯒ ꯃꯣꯏ ꯐꯖꯅ ꯀꯜꯂꯒ ꯄꯤꯈꯤ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯣꯞ ꯍꯧꯔꯛꯄ ꯃꯤ ꯃꯌꯥꯝ ꯂꯥꯛꯁꯤꯜꯂꯛꯄ ꯃꯣꯞ ꯍꯧꯔꯛꯄꯗꯨꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯐꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯏꯆꯦꯁꯤꯡꯕꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯕꯗꯨꯅ ꯃꯈꯣꯏꯗꯨ ꯊꯧꯗꯣꯛ ꯆꯠꯊꯈꯤꯕꯅꯤ ꯆꯠꯊꯔ ꯄꯨꯔꯛꯈꯤ ꯃꯣꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯣ ꯅꯨꯄꯤ ꯑꯅꯤ ꯄꯨꯔꯒ ꯂꯥꯛꯏ ꯑꯗꯨ ꯃꯣꯏꯁꯨ ꯎꯏ ꯑꯗꯨꯕꯨ ꯈꯨꯟꯖꯥ ꯃꯌꯥꯝ ꯊꯣꯛꯑꯀꯥꯟda ꯇꯥꯋꯦꯜ ꯐꯥꯎꯕ ꯃꯈꯣꯏꯗ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯅꯨꯄꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗꯣ ꯑꯩꯈꯣꯏ ꯃꯥꯡꯗꯅꯕ ꯈꯨꯟꯖꯥꯁꯤꯡꯅ ꯍꯣꯠꯅꯈꯤ ꯍꯥꯏꯕ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯏ ꯑꯗꯨꯒ ꯃꯣꯏꯅ ꯉꯔꯥꯡ ꯐꯣꯡꯗꯣꯛꯏꯁꯤ ꯑꯁꯤꯒꯨꯝꯕ ꯂꯥꯟ ꯑꯃꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯒ ꯂꯥꯟ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯦꯠꯅꯗꯕꯒꯤ ꯂꯩꯅꯔꯤꯉꯩ ꯁꯔꯛꯇꯨꯗ ꯑꯩꯈꯣꯏ ꯊꯧꯗꯣꯛꯇꯨ ꯊꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛꯇꯨꯒꯤꯗꯤ ꯀꯣꯟꯗꯦꯝ ꯇꯧꯏ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯕꯗ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯁꯧꯒꯠꯀꯅꯤ ꯃꯣꯏ ꯀꯟꯐ꯭ꯂꯤꯛ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯄꯦꯟꯗ꯭ꯔꯤꯕ ꯋꯥꯐꯝꯗꯤ ꯊꯧꯗꯣꯛ ꯑꯗꯨꯃꯈꯛ ꯊꯣꯛꯄꯗꯨꯅ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯌꯣꯜꯂꯦ ꯃꯅꯤꯄꯨꯔꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯌꯣꯜꯂꯦ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯕꯨ ꯑꯩꯈꯣꯏ ꯌꯥꯝ ꯇꯝꯊꯤꯅ ꯑꯣꯜꯂꯒ ꯍꯥꯠꯄ ꯐꯥꯕ ꯐꯨꯕ ꯑꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯍꯥꯠꯈꯤꯕ ꯈꯣꯡꯕꯥꯟꯗ ꯐꯨꯝꯖꯤꯟꯈꯤꯕ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯄ ꯃꯇꯝꯗꯨꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯚꯥꯔꯠꯀꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯃꯥꯂꯦꯝꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯆꯪꯉꯛꯇ꯭ꯔꯀꯥꯟꯗ ꯏꯆꯝ ꯆꯝꯕ ꯂꯥꯟ ꯃꯅꯨꯡꯗ ꯊꯣꯛꯄ ꯄꯦꯟꯅꯗꯕꯒꯤ
ꯊꯣꯛꯈꯤꯕ ꯈꯗꯧꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯃꯅ ꯑꯩꯈꯣꯏ ꯌꯥꯝ ꯚꯥꯏꯔꯦꯜ ꯑꯣꯏꯅ ꯌꯥꯝ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅ ꯀꯟꯗꯦꯝ ꯇꯧꯔꯛꯄꯁꯤ ꯃꯈꯣꯏ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕ ꯉꯔꯥꯡꯒꯤ ꯃꯐꯝꯗꯨꯅ ꯑꯗꯨꯒꯤ ꯏꯁꯄꯤꯁꯦꯜ ꯐꯣꯡꯗꯣꯛꯏꯕ ꯏꯁꯄꯤꯁꯦꯜ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯃꯃꯤ ꯇꯤꯚꯤꯒꯤ ꯊꯥꯒꯠꯂꯀꯥꯟꯗꯀꯣ ꯃꯌꯥꯝ ꯌꯦꯡꯍꯟꯅꯕꯁꯨ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯀꯧꯇ꯭ꯔꯨꯛꯀꯤ ꯏꯔꯥꯡꯁꯤ ꯑꯃꯨꯛ ꯌꯦꯡꯉꯛꯑꯀꯥꯟꯗ ꯑꯩꯗꯤ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯐꯥꯏꯌꯔꯤꯡ ꯇꯧꯕꯁꯦ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯊꯔꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯖꯜꯂꯛꯑꯦ ꯍꯥꯏꯕ ꯇꯥꯏ ꯀꯧꯇ꯭ꯔꯨꯛ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯁꯦ ꯃꯆꯤꯠ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯣꯛꯏꯁꯦ ꯃꯔꯛꯁꯤꯗ ꯀꯧꯇ꯭ꯔꯨꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯗꯕꯒꯤ ꯄꯦꯟꯅꯗꯕ ꯑꯃ ꯍꯧꯖꯤꯛ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯔꯤ ꯉꯔꯥꯡꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯧꯇ꯭ꯔꯨꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯕꯤꯗꯦ ꯍꯥꯏꯕꯁꯤꯒꯤ ꯋꯥꯐꯝꯅꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯐꯣꯡ ꯁꯥꯅ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯊꯣꯛꯏꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯏꯕ ꯃꯐꯝꯁꯤꯡꯗ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯗꯕ ꯍꯥꯏꯕꯁꯤꯅ ꯃꯁꯤꯗꯤ ꯑꯐꯕ ꯈꯨꯗꯝꯅꯦꯅꯗꯤ ꯂꯧꯖꯗꯦ ꯀꯔꯤꯒꯨꯝꯕ ꯅꯣꯡꯃꯩ ꯀꯥꯞꯄꯤꯕ ꯀꯥꯡꯕꯨꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯊꯣꯛꯍꯜꯂꯤꯕ ꯀꯥꯡꯕꯨꯗꯨꯗꯒꯤ ꯍꯦꯟꯖꯤꯟꯅ ꯃꯐꯝ ꯂꯥꯟꯁꯤꯜꯂꯛꯇꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯣ ꯃꯇꯤꯛ ꯆꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯤꯡꯌꯥꯗ ꯇꯥꯔꯤꯕ ꯀꯧꯇ꯭ꯔꯨꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯒꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯀꯟꯁꯤꯀ꯭ꯋꯦꯟꯁꯦꯁ ꯑꯐꯕ ꯑꯣꯏꯒꯅꯤ ꯊꯥꯖꯗꯦ ꯀꯔꯝꯍꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯗꯕꯁꯤ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯕ ꯄꯨꯡ ꯁꯥꯔꯤꯕ ꯃꯐꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥꯀꯠ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯕꯁꯤ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯁꯔ ꯃꯁꯤꯕꯨ ꯀꯦꯁ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯑꯦꯔꯤꯌꯥ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄꯁꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯃꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏꯒꯤ ꯅꯣꯡꯊꯣꯡꯕꯒꯤ ꯃꯃꯥꯡ ꯊꯪꯕ ꯂꯩꯕ ꯅꯥꯀꯟꯗ ꯂꯩꯕ ꯆꯤꯡ ꯄꯔꯦꯡꯀꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯍꯥꯏꯅꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯗꯒꯤꯗꯤ ꯃꯅꯨꯡ ꯈꯔ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛ ꯂꯩꯕ ꯀꯩꯅꯣꯒꯤ ꯐꯥꯏꯂꯦꯟꯒꯤ ꯑꯦꯔꯤꯌꯥ ꯀꯣ ꯐꯥꯏꯂꯦꯟꯒꯤ ꯑꯦꯔꯤꯌꯥ ꯑꯗꯒꯤ ꯀꯧꯇ꯭ꯔꯨꯛꯀꯤ ꯑꯦꯔꯤꯌꯥꯁꯤ ꯃꯇꯝ ꯁꯥꯡꯅ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯃꯇꯠ ꯑꯗꯨꯝ ꯃꯥꯏꯀꯩ ꯑꯅꯤ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯏ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯀꯧꯇ꯭ꯔꯨꯛꯀꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯡꯅꯤꯡꯕꯗꯤ ꯀꯧꯇ꯭ꯔꯨꯛꯀꯤ ꯑꯦꯔꯤꯌꯥꯁꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯩꯔꯤꯕ ꯖꯒꯥꯅꯦ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯍꯦꯛ ꯊꯪꯅꯕ ꯆꯤꯡꯗꯒꯤꯅꯦꯕ ꯀꯥꯞꯄꯛꯏꯁꯦ ꯃꯃꯥꯡꯊꯛꯇꯁꯨ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯇꯧꯗ ꯑꯩꯈꯣꯏ ꯁꯤꯡꯗꯥꯒꯤ ꯀꯟꯗꯥꯡꯕꯟꯒꯤ ꯑꯦꯔꯤꯌꯥꯗ ꯁꯤꯡꯗꯥꯒꯤ ꯃꯈꯣꯡꯗꯒꯤ ꯀꯥꯞꯄꯗ ꯃꯤ ꯁꯤꯈꯤꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯒꯤ ꯑꯁꯣꯛꯄ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦꯀꯣ ꯍꯥꯏꯔꯤꯕ ꯁ꯭ꯋꯥꯏꯒꯤ ꯖꯣꯜ ꯈꯔꯁꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯇꯤ ꯂꯥꯟꯐꯝ ꯌꯦꯛꯅꯕ ꯅꯠꯇ꯭ꯔꯒꯅ ꯌꯦꯛꯅꯗꯕ ꯑꯣꯀꯦ ꯊꯝꯃꯒ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯃꯥꯏ ꯂꯥꯟ ꯈꯥꯝꯗꯣꯔꯤꯕꯁꯤꯒꯤ ꯂꯥꯟ ꯁꯣꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯂꯩꯔꯦ ꯍꯥꯏꯕ ꯃꯐꯝꯁꯤꯡꯁꯦ ꯈꯪꯗꯣꯛꯄ ꯀꯨꯏꯔꯦꯕ ꯈꯪꯉꯤꯁꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯦ ꯑꯗꯒꯤ ꯐꯥꯏꯂꯦꯟꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯦ ꯀꯧꯇ꯭ꯔꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠ ꯑꯦꯀꯥꯗꯃꯤ ꯃꯅꯥꯛꯇ ꯂꯩꯔꯦꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯦꯕ ꯑꯗꯨ ꯐꯔꯦꯅꯦ ꯍꯧꯖꯤꯛꯀꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯑꯦꯀꯥꯗꯃꯤ ꯂꯩꯔꯤꯕ ꯀꯧꯇ꯭ꯔꯨꯛꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯂꯒ ꯊꯣꯛꯑꯒꯗꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯑꯦꯀꯥꯗꯃꯤ ꯑꯁꯤꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗꯕꯨ ꯀꯅꯥ ꯂꯥꯛꯅꯤꯡꯗꯣꯏꯅꯣ ꯍꯧꯖꯤꯛ ꯀꯧꯇ꯭ꯔꯨꯛꯀꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯅꯥꯛꯇ ꯍꯟꯖꯤꯟ ꯅꯣꯡꯃꯩ ꯀꯥꯞꯅꯩ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝ ꯀꯩ ꯈꯜꯂꯛꯇꯣꯏꯅꯣꯕꯀꯣ ꯁꯤ ꯐꯖꯅ ꯑꯩꯈꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯈꯪꯒꯗꯣꯏꯅꯦꯕ ꯖꯒꯥ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯦ ꯍꯥꯏꯇꯥꯔꯗꯤ ꯀꯩꯗꯧ ꯂꯩꯒꯦ ꯁꯤꯅꯤꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯄꯨ ꯑꯣꯏꯔꯣ ꯀꯩꯗꯧ ꯂꯩꯒꯦꯕ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯇꯛꯊꯣꯛ ꯇꯥꯔꯒꯗꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯊꯣꯛꯑꯣꯏ ꯃꯤꯁꯤ ꯃꯌꯥꯝ ꯊꯣꯛꯑꯦꯕ ꯑꯗꯨ ꯀꯥꯞꯅꯔꯦ ꯈꯪꯉꯀꯥꯟꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯆꯪꯁꯤꯟꯕ ꯀꯥꯞꯅꯗ꯭ꯔꯒꯅ ꯑꯃꯨꯛ ꯊꯣꯛ ꯍꯟꯗꯣꯛꯑꯒ ꯂꯩꯕ ꯑꯗꯒꯤ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯇꯟꯖꯥ ꯂꯧꯔꯀꯥꯟꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯍꯦꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯃꯤ ꯑꯁꯣꯛꯄꯅ ꯊꯣꯛꯍꯟꯕ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗꯤ ꯀꯨꯏꯔꯦ ꯍꯧꯖꯤꯛꯀꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯩꯕ ꯀꯧꯇ꯭ꯔꯨꯛꯀꯤ ꯑꯦꯔꯤꯌꯥꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯟꯗꯒꯤ ꯃꯇꯝꯗ ꯀꯥꯞꯅꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯑꯗꯨꯋꯥꯏꯐꯥꯎ ꯀꯥꯞꯅꯩꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯌꯨꯛꯁꯨ ꯃꯈꯣꯜꯗꯨꯝ ꯄꯠ ꯈꯔ ꯇꯥꯔꯤ ꯍꯥꯏꯔꯤꯅꯤ ꯑꯗꯣ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯤꯄꯥꯏꯅꯕ ꯄꯣꯛꯅꯔꯤꯅꯤ ꯁꯣꯛꯇꯅꯕ ꯈꯣꯠꯇꯅꯕ ꯑꯗꯒꯤ ꯂꯥꯟꯊꯦꯡꯅꯅꯕ ꯇꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯅꯦꯕ ꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯑꯍꯦꯟꯕ ꯑꯩꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯖꯒꯥꯁꯦ ꯈꯪꯗꯣꯛꯑꯕ ꯑꯣꯏꯔꯕꯅꯤ나 ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯅ ꯀꯝꯕꯥꯏꯟ ꯐꯣꯔꯁ ꯇꯧꯔꯒ ꯃꯐꯝꯗꯨ ꯆꯪꯁꯤꯜꯂꯒ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯀꯔꯤ ꯀꯥꯏꯒꯦ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯒꯅ ꯃꯔꯥ ꯂꯩꯕ ꯂꯩꯔꯝꯃꯒꯅ ꯐꯥꯔꯣ ꯅꯠꯇ꯭ꯔꯒꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯇꯥꯟꯊꯣꯛꯑꯣ ꯍꯦꯛ ꯆꯪꯁꯤꯜꯂꯨꯔꯒꯗꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯍꯟꯈꯤꯅꯤ ꯍꯥꯏ ꯑꯗꯨꯒꯗꯤ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯝꯃꯣ ꯑꯗꯨꯗꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯔꯛꯑꯅꯤ ꯑꯗꯨ ꯅꯠꯇꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤ ꯍꯥꯏꯔꯒ ꯃꯐꯝ ꯌꯦꯡꯕ ꯑꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯑꯃꯨꯛ ꯌꯦꯡꯕ ꯆꯪꯕ ꯑꯃꯨꯛ ꯇꯧꯕ ꯇꯥꯔꯗꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯤꯁꯤꯗꯤ ꯆꯍꯤ 1,000 ꯂꯣꯏꯔꯔꯣꯏ ꯆꯍꯤ 1,000 ꯂꯣꯏꯔꯔꯣꯏ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯅꯐꯝ ꯑꯣꯏꯔꯤꯕ ꯖꯒꯥꯁꯤꯡ ꯃꯁꯛ ꯈꯪꯉꯦ ꯂꯥꯟꯐꯝ ꯃꯁꯛ ꯈꯪꯉꯦ ꯂꯥꯟꯐꯝ ꯃꯁꯛ ꯈꯪꯉꯗꯤ ꯃꯐꯝꯗꯨꯗ ꯊꯨꯅ ꯆꯪꯁꯤꯟꯕꯤꯔꯣ ꯊꯨꯅ ꯇꯧꯊꯣꯛꯄꯤꯔꯣ ꯃꯔꯥ ꯂꯩꯕꯁꯤꯡꯅ ꯐꯥꯕꯤꯔꯣ ꯕꯣꯠ ꯁꯥꯏꯠ ꯑꯅꯤꯃꯛ ꯃꯔꯥ ꯂꯩꯔꯒꯅ ꯐꯥꯕꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯇꯧꯊꯣꯛꯄꯤꯈ꯭ꯔꯣ ꯑꯗꯨ ꯅꯠꯇ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯂꯥꯟꯁꯤ ꯁꯣꯏ ꯂꯣꯏꯔꯣꯏ ꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯥꯝꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯥꯏꯀꯩ ꯑꯃꯗꯗꯤ ꯑꯗꯨꯝ ꯈꯥꯝꯃꯒ ꯃꯥꯏꯀꯩ ꯑꯃꯗꯗꯤ ꯈꯥꯝꯗꯕꯒꯤ ꯃꯑꯣꯡ ꯎꯕ ꯑꯗꯨꯝ ꯅꯣꯡꯃꯩꯁꯦ ꯀꯥꯞꯍꯟꯕꯒꯤ ꯃꯑꯣꯡ ꯎꯕ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯠ 19 ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯃꯨꯟꯁꯨꯟ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯃꯤꯐꯝ ꯍꯧꯗ꯭ꯔꯤꯉꯩꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯤꯐꯝ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯣꯗꯤꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ
भिडियो भाइरल दुखक्तंगी ओइना हाइरम्बा लान तौनरिबा नोंमै कापनरिबा भिडियो मै थाबदगी केदोबदगी थोक्तना अचौबा भाइलेंस अमा ओइरिबसिमदि खामजननबा नत्रगना तंगदु लेताना हिंगनबा नत्रगा मतिक चाबा थबक थरम हाइरिबसिंग थिंबा ngamnanaba मतिक चाबा थबक थरम अमता लखतबगी वफम फोंदोमदबा अदुगा सेंट्रल पैरामिलिटरी फोर्सिंग अमु नाकल अमा खतंग खामजलगा नाकल अमदि खामदबगी मोंग उबा मसिन स्वाइसिदा करी येंबे आई सेंट्रल अखोगी सेंट्रल गवर्नमेंट की मीइंगसि करमाइना खनबि आई स्वाइसिदा सर राकेश सिदी अखोई हुजिकी लई पोसे अखोई लमदमसि मैना पाइबि इमा इबिसिन होरगान अखोई लंबी द सेंट्रल फोर्सिंग सतपो थिंबगी अखोई इरांग अमा तदु ताई मसी कई सेंट्रल फोर्सिंग दुना मखोगी ओरिबा फिल्मसिदा ओरि थोइबा लानफमसिदा ngsayi लान मफम संजिलकांदा माइकई अनिमक्ता थेगनाबो होनाबा मा लेबसिंग फानाबो होनाबो थोक चथरम तागदी मैना पाइबी सिंगा मणिपुर की प्रजा मियामना कछु थाजदब लेरमोय हाइबदी मुहै मफम संजिलगा थिंगबसु तौद्रे नाकल अमदगी संजिल है असम राइफल ना कुकी की खुलाई पाइबा सिंगा लेबिनरे हाइबा ड्रोन फुटेज पुथोरकपा अदि मतियंग पांगे हाइबा असम नोंमै कापमगा असम राइफल की अटैक तौसलमे कुकी खुलाई पाइबा सिंगा दुआ असम राइफल की दंगब के सेंसिंग हाइबा सुबा पाव मयाम तारिने बु लेसे सेसिगी पेनादबसना अखोगी सेंट्रल पैरामिलिटरी फोर्सिंग द थाजदबम लेइनेबा अदु सोमना कदनमु सेंट्रल पैरामिलिटरी फोर्सिंगी अबदा अखोगी लेरिबा भारत की ओइबा लोगसु लेइसना कुकी खुलाई पाइबा सिंग गा अखोगी सस्पेंशन ऑफ ऑपरेशन सुचनरी मखोई अखोगी दंगबै कामदबगी सुकी लेरिएना हाइगा अदुगी माइखुम उप लेइबा अदुगा सोमना कदना सुगी ग्राउंड रुन थुगारक तारगदी सुगी सतना कांगलोगी नियमदो ngaktana leitagadi मिजिंगो सेनेमिंगो फाबा पुनबा नत्रगा हातपा फोबा नत्रगा लोइ यारिबनेबा अदुगी थाबकदि अमता पाइखतबा अदुगा सोना कदना अखोगी ट्राइपाड तोक्तो वारी सादारिबनि सु सनरिबनि मखोय खु थाना यादिबनि हायगा लेइबा अदु भारत सरकारनासु हाइबा मिस केनो सिंदो अखोगी सेनेरिबा सिंदो मतिक चाना एक्शन लोकलु हिट तोना इंस्ट्रक्शन अमसु पीदबि मि चांग ताबा अदुना असम राइफलनासु मोइ यानाबा मसेनी मरक्ता मतिंग पांगा लई हाइबसिदी अखोई मसिदी असेंगबा दुम चुमबा वफमनि दुबु असम राइफल पुनमक्ति नथेको सम बटालियन खरा सम जगह खरददी अखोगी कुकी खुलाई पाइबा सिंगी मथक माइकैदा लेसलगा मतिंग फजना पांगी हाइबसिदी मियाम हाइनरे मसिदी अई वखदजु इमितदि उदिदु सुमगदबदि माले ओके सर मरक्सिदा मुंगरांगी पवाक्सौ इखाइदा अखोगी सेंट्रल पैरामिलिटरी फोर्स अमसुंग असम राइफल मत यावगिद्रगसु सीआरपीएफ गसु बीएसएफ का अखोगी कुकी की खुलाई पाइबा सिंगा अकन मोंगदा लान तौनगी बा नोंगी कापना बिदुन मरम मरकान वेलन पाउदो बो हेडिंग दा सु सेगाइरे हाइबो होफम मसी लोइना मक्ता तौदी नते मफम खरदा करिगुंबा सुगी ग्राउंड रूल जे थुआइदना नोंगी कापगदी चप चाप पपु मदु मोगी सेंट्रल पैरामिलिटरी फोर्स की माइके दिगिसु एक्सेप्ट असम राइफल अखोगी बीएसएफ अमसुंग सीआरपीएफ चप चाप पपु मदु पीरी हाइनदि लौबो याबर सर मतांगजे स्वाइजे करमाइदि येंबे होय राकेश अखोगी बीएसएफ अमसुंग सीआरपीएफ कांगुसु हाइबा पोस्टदा इरांग थोलक मतमदा लानफमदुदि अखोई मीन नोंमै कापसलाबिना मोइसु फमदु लेबिना खुद हंददी मोइसु सिदोइनेबा मोइ मरुसिदि येकनाब लेप अमदा अमदा पालमे दोइनेबा अदुना मखोइसु मखोइगी माइकैदगिसु हल्लगा नोंमै कापी हाइ अदु बीएसएफ तोमांगसु अखोइगी सुगुनुगी एरिया सिनसु बीएसएफ अचौबो रोल लौई सीआरपीएफ मगना ससेंगना रोल लौबो थेंगद्रि अदु असम राइफल्स नदि तोंगाना तारागा लेरि हुजि केनोगी सेंट्रल फोर्सिंग लाइबा सिंगसि मरक्सदा अदु हौजिक कई थोकदबनो असम राइफलना हेना मतेंग पांगदरा पांगोइद्रा हुदि तम्बुंगमद्रे अदु हुजिगी प्रजा म्याम अमसुंग अखोई फगोक्चौ इखाइगी अदि मोइरांग तुरेलबालगी अदि फौजाखाइगी एरियादा लेबा प्रजा म्यामदि असम राइफल थाजब लेत अदुमंगने गाड़ी बुक मै थारि असम राइफल थमम थाजबदि सुलै लेत्रे हानदगिसु लेरगा थाजबसि लेतना लाई दुम लेत्रे दुमखुमने दुगा सीआरपीएफ अमसुंग बीएससी की माइकैदिगिदि अखोई चपचाबा पाखुम दुम अहोय अहोय वफमदु लेते यामोजे ngasi mami breakfast da agoi ngasi khanajariba wafon se patang sida losinabagi jad lojege hayeng amu ano anu ba paw golena ma'am soidana unasi call soidana tawgirakna ba awang tawga lebiu akoi live da thaduk sariba mami breakfast da adom no mi wakalon share tawna